Hi Ma'am, here I am with another video. Ngasigi video asidi MI Note 8 Pro gi battery review amadi magi anoba processor the MediaTek Helio G90T gi performance kamai tawi haibado ai share tawjage. Masigi video asi akhoi smartphone gaming pamjaba kangbu amadi Note 8 Pro nauna laigena planning tawba kangbu moigi damakta semjabani aduna video asi yengminarase. Video asida point ahumtang share tawjage ahama point MI Note 8 Pro the 4500 mAh battery se 100 tagina 0 phawa continuous gameplay da pung kya bu sanaba yai aduga game ama sanaba da percentage kyam chatli aduga magi nauna laiba magi processor hai tare processor ji performance kamai tawi habda share tawjage aduga ngasigi sanagado game di mostly khoi PUBG dang sanajarage. So let's start. So I was game around 20 minutes musane kadi ka hodre aduna game am sana 10% muchale 100 tagi 90 mung lay hoji battery je ado asi 0 or pu sana dini na yeminers video je loi thwa nasi game ani sure sana ba hoji 74% da lay 100 tagi 26% chatkre ado match amada 13% mung chatpagi changdane leise aduga temperature sum honi par yengwada ko yam kana ingbaja nate do yam kana hena sabe nate do khadi dum phajan sare do makha ta na si 0 phaw sanadini yeminas so khoi game sanaba loire PUBG high end setting da thamaga sanabada 100 tagina 0 phaw ta base pung ahunga minute fu continuously lepta vida sanaba yai amadi game ama sanabada 25 minute na 30 box sanabada percentage 13 na 15 phaw chale per game da aduga performance ki oinadi akoi gi magi leiriba budget sida haidi 15000 budget sida haidi 6GB RAM amadi 128GB ROM gi variant sida ne aina leise si phone gi matung inadi performance adum nungai adum yare haidi yam kana slow chat pajunate yam kana thuwa yam kana nungai bajunate adum mid range tadum lei haidi sanabadum yare adubo compared to akoi high end phones haidi Snapdragon 855 yawagumba amadi magi display do AMOLED super AMOLED natra optic AMOLED oiba akoi OnePlus te yawba natraga na Samsung Galaxy S9 natraga S10 de yawba moi compare to taragadi obviously screen gi color natraga sanabada frame rate ta kitang different oi adubo magi budget haidi 16000 natra under 20 gi budget di sigi phone se gaming go ina dum yare na khalle aduna mayamna pung ahunga minute nifu sanaba ya se mayamgi opinion da kaile habdo comment da share tobiro aduga high end da sanagi bani pung ahunga minute nifu haiji high end natabida low setting da thamaga sana haning targa de mayamna comment soidana tobiro aduga ai share tawjage aduna si video sidi magi MI Note 8 Pro gi battery review amadi performance ki matang the video loijare karigumba channel asida nauna lakpo itaragadi subscribe button nambiu amadi bell icon bu click tawbiu the channel asigi nauna lakpo video hana yengnabai damakta amadi video asibo pammi taragadi like button bu sunambiu. Thank you so much for watching this video. See you all in the next video. Till then, keep YouTubing.